Lakhipur online puthok saba August ki tang kuntaru leibak popanumik ki Khomjinba Pao tabirase. Ahanbada maroi Pao. All Assam Manipuri Lawyers Association amla semkre. YMCA Silkuri Andherigat Unit amadi YMCA Thingongkun Konunglekai Unit Mapungphana Semble. Vote huran ba thingnana bagi pandamda Congress na Silcharda BLA singi training pangthokre. राज्य की पंचायत में खुंगंग चौखन बलोसंगदा कॉन्ट्रेक्चुअल पोस्ट लिसिंगनी थबक हाबलगनी अहमदाबाद पांथोखिबा कॉमनवेल्थ वेट लिफ्टिंग चैंपियनशिप दा साइखोम मीराबाई चनुना सनागी तकमान लौक्रे जिरीबाम दा चथरीबा कांग टूर्नामेंट तंगसी MNCA निंगथेंबमगा यावोल्दी चंपानगर का सानरगनी अमसुंग नॉर्थ त्रिपुरा की जोलबासा दा पांथोखिबा कांग टूर्नामेंट दा सीनियर जोलबासा टीम ना चैंपियन ओइख्रे Hauzik mapung oiba pau tabirase. All Assam Manipuri Lawyers Association amla haina mingthonba association ama Singirbon mutum lekai da leiba lining kon gi sanglenda ngarang semkhre. Association asi sembagi khana nainaba mifam aduda retired SES Kangabam Santi Kumar, Professor Dr. Khumujam Dhiren, Assam University Silchar amasung Thokchom Simon, retired District and Session Judge Thobal Manipurna mathang sitna mifam mapu athoiba mitung amasung akhanaba mitung oina dais tapamke mifam na kupna khanaraba matungda association asigi office bearer singkhanke president oina Thokchom Simon retired district and session judge Thobal Manipur general secretary oina Nongthomam Dhiren lawyer finance secretary da advocate Kaisam Sarat aduga secretary women cell gi oina advocate H Nganthoi Devi bukhanke aduga retired SCS Kangabam Santi Kumar, Professor Dr. Khumujam Dhiren, Posumam Rajendra, Amasung H. Dhananjoybo, Advisor oina khanke. Association asigi maruoiba pandamdi legal awareness silangba, ain gilamda mateng pangba, CLAT exam, National Law University sing admission amadi judicial service na chingbagi coaching silangba, human rights ngak senduna thamba, National Interest amadi Manipuri Khunaya sigi damakta PIL na chingbagi matangda matam sana mari lainaba court ta changsinba asina chingbani aduga association asigi office na kasar tolen kunda oiragani haina pawasina makhatarakle All Assam Manipuri Lawyers Association na ming thonba Manipuri Lawyers singoiba association na mangasi same line lauthokre mamangda Sir Thokchom Simon jasi retired District and Session Judge oina oina thabak toromi oira mutung da ojana ase handaki khoi same liba association asigi ahan matam gi president thopu bi nabai dam tamyamna propose to don jabiragle association asigi general secretary ai samu kumyam khanbire ege ming Nongthomam Dhiren Singh I actually advocate nate aduga law gidri gidi lei haitare ahan ba formation siga jam expand tawdri maruena from maruba from khara khuna handak semjai finance secretary onaba ekhoi now Kaisam Sarat jasi now si mark advocate ni practicing lawyer ni women and child ki legal gi matang da women selam thami basigi selasi secretary ni pubinaba H Nganthoi Devi Bichan si oji practicing lawyer ni advocate ni man ko women cell gi na thopu bigani advisor sing is the K Santi Kumar Singh jasi retired SCS ni loina P Rajendra Singh jasu object hoige district ki legal ki kanu matang da oja jamna active na thopu biri oja KH Dhiren Singh Assam University ki loina oja Dhananjay jamna nora thawai jawjaba sogot piba oja si bu koina advisor oina review hai bada jabi da pui dam da jabu thagat cher law gi matang sida koi all Assam Manipuri Lawyers Association na to bu thengmal labani maramdi meitei na meitei public ki oina masung meitei individual koi gi awa ba kangbu emen nongai ba kangbu su law khangda dana karamba ukil ta na ga jage karamba advocate na fagada ge aise sida wa ba matam ne abana tawri se abusu hoji ka thang karamba advocate na fagada ge aise na to na phani adu so inform tawre adu di manam harakan ha thabi ro do de na adu mayam tawri se ben akhoi sida
SIR lakpa amasung NRC lakpada complicated mitei family natraga mitei khunjor ko jayaba adugusu lawyers association in the interest of public adu lawyers mateng pangbi taba yamna pikba association nate yamna chawba public domain da matam amada padihen chawlakadaba association ni maram de public punam anga tanalakadaba association ni asini lawyers association aise YMCA Central Committee gi mideng makhada YMCA Silchar branch ki manung channa YMCA Silkuri Andherigat unit amadi YMCA Hailakandi branch ki manung channa YMCA Tingongkul Konung Laikai unit mapung phana August ki tang kunmari nongmaijing numita semkhre loinana anti drugs campaign su pangthokre YMCA Silkuri Andherigat unit sembada maruoina YMCA gi Central Committee gi VP Anil Khomram YMCA Silchar branch ki advisor Y Sanjeev amadi president Ras Kiran Luang secretary Kula Irungbam YMCA Lakhipur branch ki VP Loingamba Singha amadi Ramnagar special unit tagi Satyendra Yaikhom amadi Deben Singhana mapung oina saruk yakhi amadi laikai adugi ahalaman singh amadi mairagi ima singh su saruk yakhi amaromda YMCA Thingomkhul unit sembada YMCA Central Committee ki advisor Konsam Bappi Dr. Raju Khumujam president Roman Luang General Secretary Rosen Irom Executive Member Sunil Singha YMCA Hailakandi branch ki president RK Geojit Singhana mapung oina saruk yakhi amadi ate laikai adugi ahlaman singh amadi mairagi ima singh su saruk yakhi haire YMCA Silkuri Andherigat unit sembada miyoi kunipana saruk yakhi loinana unit asigi oina first in charge oina Malem Nganba amadi second in charge oina Malem Thoibabu khanke YMCA Tingomkhul Konung Laikai unit sembada member tarani pana saruk yakhi unit asigi oina first in charge H Maipaksana amadi second in charge oina A Sana Tombabu khanke YMCA na lisang sitna unit amadi branch sing semba amadi chatharakliba anti drugs campaign asida miyamna mateng pangbiduna lakli amadi afaba khunai ama sembagi damakta YMCA na pangthorok pathabak thoram sing khudingmakta makhata mateng pangbirakani habagi thajaba thamli haina YMCA gi maigedagi phongdorakli Nungairaba Pao Asangbam Honda Fulertol Chingya Lekaina Silangtuna August ki kunmanga amadi kuntaruk Ningthaukaba amadi lepakpokpa numit nini chubna Jiribam Irabor statue ki mamangda loan cum exchange mela pangthoklagani ahanbagi sel khara thijilaga Honda gi ahanba gari lobagi khudong saba thamjari special offer oina helmet ani khudol thamjagani asita sunatana adomgi amanba scooty natraga bike pubiraklaga Honda gi anoba scooty natraga bike ta onthokpagi khudong saba su thamjari umnaba kasigi mathakta lupa lising manga phawbagi cashback su thamjari hena kupamarol gi damak Jiribam Irabor statue gi mamangda pangthok sariba loan cum exchange mela sida lengsim biragu natraga Mobile number 98645941179 number asida pau phaunabiu Ngarang nungtil pung mga taba matamda Assam gi Rajya Sabha gi MP Sri Kanat Purkaista masung Kasar Jila Parishad ki Chairman Sri Kankan Narayan Sikdarbo ikai kumnaba amadi thakatpa phongdokpagi thoromama Tarapur gi Assamese Bosti dalaiba Sindur Bibaha Babanda Barak Valley Chamber of Commerce Assam na sinduna pangthokre Thauramadu Loop ki Chief Advisor Sri Basudev Sharma na mayai tangba lobikhi Thauramda ikai khomnajakhiba maroiba miyoi sing adudi Rajya Sabha gi MP Sri Kanat Purkaista Silchar constituency gi MLA Sri Dipayan Chakrabarti Kasar Jila Parishad ki Chairman Kankan Narayan Sikdar Kasar Jila BJP ki Vice President Jhalak Chakrabarti amasung Barak Valley Chamber of Commerce Assam gi General Secretary Okram Lakikantani Thauram haudringai gi mamangda saruk jakhiba mithung sing khudingmakna Bharat Mata gi saktamda ikai khomnaba utkhe hairi
Kasar Jila Congress ki lamjing makhada Silchar ki Rajiv Bhavan da ngarang ningthau ka banamita boot level agent BLA singi training ama pangthokre voter list semdokpagi thabak singda boot level officer BLO singi thabak singda meeting thamnanaba BLA singda haikre training aduda party ki thomi lising amaga chatret kuntaret na sarukjakhi ahan batangkakta sonai dholai katigora amasung Lakhipur Vidhan Sabha Kendra ki trainee singda Guwahati dagi lakpa master trainer singna training pikhi anisuba tangkaktana Silchar Udharbon amasung Borkhola Vidhan Sabha ki makhada leiba block kaya ki thomi singda training atu makhatana pikhi wangang khibasingna Karnataka Maharashtra amasung Haryana da thokiba thodok singi kudam sing piraduna BJP na voter list asi ain kaina hengathanduna maipak khibani hairaduna masigi mayek singba kudam Congress ki luchingba Rahul Gandhi na miyamang da phongdokrabani haikhi maramaduna leibak sinba thungna chathariba vote huran bagi thong asi thingnana bagi tamak Congress na August ki 23 dagina August ki 13 phawba rajya sinba thungna BLA training asi sillang mani haire hauzik election commission na leibak sinba thungna special intensive revision SIR haudokre masida kumja lising ani ga manga da yumpham oiraga lising ani ga kunmanga gi voter list sengbalakle thabak asi Assam da su paikhalak sida BLA singi thodang yamna maru oigani haina trainer sing aduna phongdokhi training aduda hanagi mantri Ajit Singh Katigora gi MLA Khaliluddin Majumdar Jila Congress ki Sabhapati Sajal Acharya Aminul Haq Loskor Jamshed Ali Kausiknath Rajat Chakrabarti amasung Bishwajit Debnath na chingba sarukjakhi Rajya ki panchayat amasung khungang chawkhadan balui sangda athuba matamda contractual post lising ani thabak haplagani haina Mantri Ranjit Das na lauthokre Mantri Ranjit Das na nahan Bazali Jila ki Patsala da pangthokpa tharoma mada wapamasi phongdokhibani mahakna hai lakliba tha ani ahumasigi manungda panchayat amasung rural development loisangi thabak lising ani athuba matamgi manungda lauthoraklagani haikhe Manipur ki Governor Ajoy Kumar Bhalla Nagaland ki Kunithoi Suba Rajyapal nangarang wasak laukre Kohima ki Raj Bhavan da pangthokpa tharoma mada Guwahati High Court ki Chief Justice Asutosh Kumar na Sri Bhalla bu thabak paibagi wasak lawankhi panbayai Nagaland ki Rajyapal La Ganesan laikidabagi matungda Sri Bhalla da rajya adugi ahenba thodang sinakhibani Tokyo Olympic ta lupagi medal laukibi Saikhom Mirabai Chanu nangarang ningthauka banamita Ahmedabad ta pangthokiba Commonwealth Weightlifting Championship lising ani ka kunmanga da KG nipunipan gi kanglupta sanagi takaman lauduna maipak pagaloinana Scotland da pangthokadaba Glasgow lising ani ka kuntaru Commonwealth Games ki damak mahak qualify oire Mirabai Chanu na snatch ta KG marfumari aduga Clean and jerk ta KG chamaga mapan thangatuna punna KG chamaga marputra humdoi thangatki ओलंपिक जैसे महाकुंभ में भी यह अपने आप को सुनिश्चित कर रही हैं फिलहाल दूसरा टाइम 109 किलो बहुत ही बढ़िया प्रसन्नचित सभी का अभिनंदन और एक नए कीर्तिमान के साथ अपने ही कीर्तिमान में उन्हें District Kang Association Jiribam Lasinduna Babupara gi Lamlen Community Hall Kangsangda Jiribam Kasara Mati Hailakandigi Kangkut Kunma Thoina Saruk Yaduna Sanariba Taramanga Suba Late RK Lalasana Memorial Mix Kang Tournament Lisingani Kunmanga gi ngarang sanakiba Preliminary League Round Match da LECA Babuparana MNCB Ningthembambu Panjal Taramari Tarada Maithian Kre Match asi ke manglembana umpire aduga H inopisakna scorer oibiki tournament asi gi ngasi nungtil pung ama taba matamda MNCA ningthembamga Yaol di Champanagar ga sanaragani Sayol amachupna North Tripura District ki Jolbasada Socio Economic Welfare Society na sinduna Jolpasa Manipuri Paragi Hari Mandir da Chatharakiba Ani Suba Dol Kishore Singha Memorial Kang Tournament Lisinganiga Kunmanga Luisan Kre Tournament asigi nomaijing nimita pangthokiba final match da Senior Jolpasa team na Junior Jolpasa team bu Panjal
kunithoi taratrukta thoiduna senior jolbasa teamna champion oiki sanaba adu jolbasa GP member ahibam nisana maira chukatuna hodokpikhi manamathum yenthokpagi thoromda welfare society ki secretary ahibam dhirendra kumar na champion trophy adu senior jolbasa team gi maphamda kusinaki haina agartala dagi phangba paw asina hairi nungairaba paw yoga acupressure amadi physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagi tamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Khanganja Bachelor of Vocation VVOC hairiba course asi University Grants Commission na nauna hangdokpa graduate paramedical course amani certificate asi all over India da sarkar ki thabak changbada valid oiragani 30% na theory da aduga 70% na practical oigani 12 pass taraba singna physiotherapy operation theater technology medical laboratory technology na chingbada bachelor course tamna na bagi admission kauri Lisingani kunmanga July session ki damak mingchanbagi aroiba matam August ki tang kuntrani thabak tawriba miyoi singnasu on job training oina online da class tawduna online da exam thaba yaragani akupa marol ki damak mobile number 9395732456 number asida contact tobiu University Authorized Study Center IMPS Open College Rongpur Part 2 Dilengsin Biraku internship na Gracewell Hospital Silchar da oiragani Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna All Assam Manipuri Lawyers Association amla semkhre YMCA Silkuri Andherigat Unit amadi YMCA Thingomkhun Konunglekai Unit mapung phana semle vote huranba thingnanabagi pandamda Congress na Silcharda BLA singi training pangthokre Rajya ki panchayat amasung khungang chakhoran baloisangda contractual post listing ani thabak hablagani Ahmedabad ta pangthokiba Commonwealth Weightlifting Championship ta Saikhom Mirabai Chanuna sanagi ta kaman lokre Jiribam da chathariba kang tournament tangasi MNCA ningthembamga Yawoldi Champanagar ga sanargani amasung North Tripura gi Jolbasa da pangthokiba kang tournament ta senior Jolbasa team na champion oikhre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare